ngase phong ki ba tongan tongan manipuri se phong sing amasum thoki ba thodo wa thok sing digi maru bi I paw sing khong ko saraga manipur top channel ki mai ke gi myam na thamjage ahan bada sana leba poksi phong ki ba maru ba paw khara civil service examination manipuri mazani mai pakle Union Public Service Commission UPSC na lauba kumza English singani ga kunga mathoi gi October 10 da pangtokiba civil services examination gi phalnga si lauthokpada Manipuri masani mai pakle state asidagi examination asida mai paklaklaba mioi sing adudi all India gi oina sani ga kuntra ga nipan super rank ta wairokpam punsiba sai kunga mari amasum all India gi sangaga 105 super rank ta makak mayum hosani Mubarak sai kunga nipani press ta phama paw gi matu ina wairokpam punsiba Bisnupur district gi manung sana leiba thanau jamdagi wairokpam iboyaima sai yankhai ga ma amasum wairokpam premilagi masanupani wairokpam iboyaima hauji SSB da ASI ama oina Guwahati da posting ta tuna mathau tawri hairi wairokpam punsiba yamna piklingi matamdagi class 3 fawa Irom Major English High School tamlaki tungda Catholic School class 7 fawa masum class 8 gi 12 fawa na Delhi da leiba Desi Dallas English Schools is of Kailas ta tamlaki masigi matung Delhi University Mathematics Honors ta kumza English ngani ga taraga nipana graduation loki graduation loiraba matung makha tamthadana UPSC exam asi kidamak Delhi da coaching tawdunu lerakibani ahan ba atem oina kumza English ngani ga kunda thakiba UPSC na law civil services examination na prelim pass toki adubu main examination mai thioki handa anirak subu oina kumza English ngani ga kunga mathoi amukhana civil services exam thabada all India gi oina rank sani ga kuntra ga nipana mai palakibani hari mak masimana ohung gi manung khwaidi ahalni loinana mak ki makhada masanupi ani leidi hari all India ki rank sangaga 105 da pass torkiba makak mayum hosni Mubarak sai kunga nipan yaripuk ningthaunai mayale kaidigi makak mayum Kutubuddin Shah sai yang kai mapan masum Rahamutun Elias Mina sai yang kai tereki masanupani apok pi ani maklenga ki primary oza oina thabak tawbu miyoini hosani Mubarak class KG digi 10 phawa Antarctic English School yaripok tamlaki tungda New Delhi gi Amity International School class 12 phawa tamlaki loinana Karnataka gi Maheshur leiba AJCT dagi kumza English ngani ga taraka tarukta computer engineering da graduation loirakibani mark civil services examination si goina coaching amata sakibale te masana pazara ga hona jarakpani hairi ma handaki asiga mangarak suba attempt ni loinana main exam ohumlak suba thabani hairi manipur gi yumlo nari ba assam gi oina su silpa khanikar na rank sangwa ga tarukta IUC Kalwar rank satruka taraga nipa namasum Devjoti Burman rank satruka kuntraga mapana pass toraki hairi Nagaland gi oina su candidate ani examination asida mai palaki mai paklaba candidate singa dudi rank sangwaga humfuga tere subada Bikhu El Asumi amasum rank sangwaga marfuga tere subada Imsenaro Wallingni say si goina candidate satruka marfuga mangana leba sigi khwaidi gi wangba examination asida pass toraki say si goina Surti Sharmana ahanba Ankita Argawalna Anisuba amasum Gamini Singlana ahumsuba taki examination asi pass toraba candidate satruka marfuga manga sigi manungda saniga nifugu marina general category dagini humdraga humdoina economically weaker section dagi saniga ohumna OBC dagi samaga mangana schedule caste dagi amasum humfuna schedule tribe dagi ni hari panma yabde awang po state sing dagi UPSC na lower civil services examination pass toriba candidate singa sigi manungda wairokpam punsibana khwaidagi rank wangna pass toba candidate oiri Sairasida Manipur dagi candidate anina UPSC na lobo civil services examination asida mai palakiba asida Manipur gi minister nong thongma bere na su ma ki Facebook account post thagatuna thagat wai phongdoki haina spali Makasa tharapoina to papaw mana kapsin jaduna sijakre Imphal West district ki Pasoi police station konba kaithelman bida mapan subo sector gi makhada leiba tarataruk suba sam rifles ki personal ama masada issue toba AK rifle na masamatan kapsin jaduna sijakre thaudo si kaithelman bida leiba mapan subo sector gi campus manungi viewpoint da ngasi pung mapan minute yang khai gi mangaram taba matam na thoki bane hari thaudo du la laikhidraba personal adugi mami B Sani sei kuntra gani pan kawi Senapati district ki Rakumai
Tafau village tagini masa mathakta nongmai kapsin jaduna personal ama sire heba pau hek phangbaga Pasui police station gi amadi forensic science laboratory team thaudok thokpam da sangsimduna kupni yengsilaba matung asi Hakchang adu laukhalaga ngasi nungtil rims ki mock the postmortem tokhi laikhidraba bisani gi postmortem aduda mak ye thangba puksepta nongmai maru ohum palaga oi thangba puksepta phaudok tuna sakhibe ki mami lerami hauji dead body to rims mortuary digi puthokraga kaithel manmida leiba 33 suba Assam rifles ta thamli hanisu pausna fongdorakli atopa pawmadana makti haukif thadokraba matung amuk phajinkre social media da yamna toina wakai iduna Manipur khundamina ri fur masel ge marakta lan lawnabi abu wapham sandokpugi damak Delhi dagi phakhiba mak thangmam haukif ngasi sajiwa jail dagi thadokraba tungda Imphal police station lokhatpa atopa FIR amada amuk hana fazilaga thamkhre makti haukif thasigi kunga terete Imphal West ki deputy magistrate na bail thadoki adubu mak lupa lak amagi PR bond piba ngamdabadagi numit 15 gi oina judicial custody da remand tawkhibani numit adugi numidang da judicial custody da remand torakpa oibana mathangi numita mahakashum sangda thajingkhibani makna piba ngamdaba PR bond adunga si court ta submit tawkhi kona makpu thadokhina ba khangalakpa matung ina sajiwa jail gi authority na mak numidang wairam kashum sangdagi thadokhi mak hek thadokpaga hana ngaiduna leiramba Imphal police station gi team amana amuk pharga police station na thamkhre mak hayeng amuk chief judicial magistrate Imphal West ki court ta puthoklaba ya hedi pausna makhatana hai makti haukif thasi ki kungi mari da Manipur police ki kangbu mana Facebook ki post kanglup masel nungsina handana ba wapham sing thagatpaga mari lainana city police na register tawba FIR amagi damak New Delhi dagi phadam Imphal purakhibani adubu duty magistrate ko na mak thamang haukif da piriba siriba moral singasi maram sadi haina thamki court asina hai maki mathakta miyamgi marakta mi paiba madi kanglup singi marakta nungai taba phibam thuangani haina section 505 clause 1 clause b clause 2 153a 506 amadi 120 b IPC gi moral sirakli adongwena mangna thakaliba post asina di hai riba section singa sigi matungina moral pibada matik jadi loina section 506 asi bailable offense amani maramaduna ko namhakpu condition khara thamduna bail pire haina thamki makti haukifna bail da lairingai manungda court ki ayaba yaudana state sigi wangbada satpa yaroi me kunga nipani gi hauduna case asigi ayogi mamang nongma kanaduna mahak lakadabani case asiga mari lainana evidence sing manghanwa yaba thabak tawroidabani loinana asiguma thabak sing asi makhatana satharoidabani kariguma mahakna sana kanglon sing asi thugwairaglabadi ko na pidiba bail asi cancel tawgani haina supali panbayai mak thamam haukif Imphal police station gi kangbu mana Delhi gi Kishangarh gi thasi gi kunga mari gi nungthil pung ani makhairom tabada tungan FIR case ahunga mari lainana fakhibani amaromda Manipur gi tungan civil society taragi lusingbu singna sumwa ki mathakta derogatory amadi defamatory web wapham kya phongdoktuna miyoi kya gi marakta nungaina dana bathogli haiduna Imphal police station gi osida aiba complaint ama thagatpa laikhrabane na su paus na phongdorakli atopa pawmana singlaiba kolamba kukan panganba singi excavator forest staff singna fogatkre Lilongi Tharawlokta ngarang singlaiba kolamba khukan panganba singi oiramgani singnaba excavator ama Thobal Forest Division gi staff sing Lilong Police ama sum Thobal CDO gi apunba team amana faraba matunga si Imphal pukhatuna forest camp ta thamkhre excavator adugi number na CAT 32303 ni hari pausinai Lilongi Tharawlokta singlaiba kole haibigi photo ama area adudagi miyoi amana social media da Tharakpadagi Chief Minister gi pauktak matungina DFO Thobal TS Lokendro gi miyeng makhara Thobal Range ki Deputy Ranger MD Ashramna Lusungbu Forest ki team amana Lilong Police CDO yauna maphamadu sangsinmada excavator adu makhada thawdaduna leramkhibani maphamadu gi akoibada staff singna ahing gerek laga senaduna excavator adu ngasi ayuk phabani DFO Thobal TS Lokendro na paukse sida hai excavator adu thoramba driver adusu gari khondokrom laga sien khibana maram oiraga mapu kanano hai phauji phau khangmangamdri ngasi ge asigumba mai pakpa drive asi oirakna ba honabada ahing nungthil tumba saba khangdana mateng pangbirakhiba osi lilong amadi Thobal CDO timbu su thakatpa phongdoki thajaba yapa maphamdigi phongba pawmu gi matungina singlaiba kolambadagi pharaba excavator asi
ex MLA amaga yamna naknaba miyoy amagini mafam asidagi singlaiba kotpagi thabak hanadagi su sathaduna lakpani department asu phaba ngamdana lairakpa miyoy amagini panma yabadi mafam asi hanadagi su kukan panganba singna laiba kotuna lakpa mafam ama oibitana tana pauksi sinasu mafam asida kukan panganba singna singlaiba kotle habigi report kyarak tawkrabani mafam aduda mamangna su laiba kotpani phaba sangluba forest staff sing furakpa madi gari thugairakhibagi thawdoksu laikrabani hainasu pausna phongdorakli atopa paw amadana patalana pibida senaba amasu police na fare patalana pibida senaba de haiba settlements office ki miyeni fagat kraba matung thawdosi da senaba ne haba nupa amasu fagatuna kona namit mari ni police custody remand pikre kona police custody remand pikrabe ekus adugi maming okram munal elias maimu sei khumfuga mapan thawal kyam sipai babu bazar dagini equis asi lambel police ki kangbu mana phana bi damak tha si ki kungani pa na ma ki yumna satpada lairam khidabani police ki mekai digi ma ki imung manungi miyoi singda police station na lakna ba khangalam khi madugi matung ina ngarang equis masa lambel police station na nungthil pung baro makhairam tarakpada laktuna formal oina sathakada ba thabak sing paikhalaba matungda phaki ngasi equis asi chief judicial magistrate Imphal West ki court puthoki bane lana pata pi bi sena bane haiba soibam lokena takhorak pa matungina okram munal bu thawdo sida puna thabak tawminakhi haibadagi marks fagatpani police ki mekedigi court equis oiriba munal gi mathakta hena ningthina thijin humjin mangamna banga sidagi hauduna mathang thagi ani faba police custody remand pi na bahai jarakhibani loinana court na sunamit marini gi police custody remand pi bada yaba pi khibani panba yabadi tha sigi kungani pa na lampel police na patalana pithoklambagi moral hana settlements department ne thabak torambadigi pothakraba soibam luke fagatki loinana lilong police na su thawdo sida sena bani haiba MD Alauddin ko miyema su fagatki ba laikhrabani bakhoi gi mathakta IPC ki section S 504 505 clause 1 clause B 153A 120B IPC gi makhada maral siri panbayai chief minister gi akan bhoktak matungina waitho protected area da hana leizariba map khotok laga pata pisilmagi thabakta sienaba sing amadi mari leinaba authority khanghandana pata pisilamba kayagi matangda akan mathabak paikhalakibani chief minister gi poktak matungina mafamadu da directorate of settlements department of forest deputy commissioner thawal gi makhara SDO Lilong SDC Lilong na thijin humjin bagi thabak chathabadagi ariba land record sing kumja inglising amaga samapan humfuga marida map tagi hauraga yengsilaba matungda map ta kholaga semdoklamba protected forest ki lamda mari leinaba authority ki ayaba yaudana asapa pata kya pisilamba thengnakhibani hanas pali atopa pawmana Punjabi singer Mihar Tihar jail manungdagi thorang tawbani nomaina kunthra rak hana kapki singnaba manga hena fakhre Punjabi singer Sidhu Muse wala hatpida senabani singnaba miyoy amasu Uttarakhand phare haina ngasi police likhun singna phongdokre miyoy duna Hemkun Sahib yatra da pilgrim singi marakta lolambadigi Punjab amasung Uttarakhand police ki apunba khutpu amana makpu fakhibani haujimhak Punjab ta purakli ngasi Dehradun dagi phaba miyoy si saisakpadu hatpadu mahakni haina ngarang phongdurakiba Lawrence Bisnoy gengi member amane haiba haina likhun sing aduna haki Uttarakhand gi singnaba miyoy manga amasu fagatkre amasu makhoi loinamak Punjab ta pukre Punjab ki mansada Sidhu Muse walana ngarang magi SUV thaudunu satlingai da maku nomaina kapkhibani automatic assault rifle amana mangona kunthra rakana kapki haina police na haki Punjab police chief BK awarana mihat asi geng masil gi yengthina bagi phal ama male haki saisakpa sigi manager Sagunprit ki maming adu haukiba sahida bihi ki mutu khera kobot naha akali lusingba ama hatkiba thawdok yauki madugi matungda Sagunprit Australia ta senki Sidhu Muse wala gi mihat asi midu khera gi mihat adugi laman khumlakpa mali haina police chief aduna haki mihat asigi Maru oiba singna ba ani gi manungdagi amadi Lawrence Bisnoy hariba miyoy si Delhi gi Tihar jail manungda lairi miyar simangna jail number 8 gi thorang torokhibani haibigi maral siri Delhi police special cell na jail aduda Lawrence Bisnoy amasuma ki mathang khanbasing kala Zathedi amasum kala Ranabu wangpong sathari miyar adu hariba Tihar jail sigi manungdagi thorang tawbani haina police na singnari haina supali
Makasa Tarakpoina Hoyalan Powder Funkiba Topamaruba Paukrana, Mapandagi Lakpa Tabak Su Singi like from the bomb Pokai Helamle, Amasire, Marisokle, walk at me from Crep. Bomb Pokai and Duna Misam, Sin missing heart Pakandim Tawi, Tauna Leragadi, Aibusu, Nomena Kapu, Biren. Bomb Pokai and Duna Misam, Sin missing heart Pakandem Tawi, Tauna Leragadi, Aibusu, Nomena Kapu, Highness Minister and Berenangasi. Maramgi khul singi sip sing CSO singna makhoigi area da su popi pambi sing thala roya amasung war on drug campaign mapung fana sagolagani haiduna phongdoklababu paumi singi mamang na taramna okpagi thoramda phongdokre khongjom sapam mayal kai community hall da leiba mapana gi lakpa sinmi singna tumlingeda mapangal kalaba aidi ama pokayanuna sinmi ama sikiba amasu marina sokolamba thawdoki matangda se minister na mathaki wapham asi phongdokiba ga loinana singi ayamba furup singna mayai kaba chinja wariba illegal drug amadi popi pami thabi gi mayokta tholakle tampaki furup khuding maksu thokpiraklo mayai kaba chinja ki mayokta leblibasi se minister biren isaginati tungi mirol gi sing damakta ni swaki se minister gi secretary ta pangto ki ba thoram da magna makhata na hai BJP lenga asina khonna ribasi Manipur sakhat paga loinana tungi mirol sing busu mayai kaba chinja ki ipak tagi kanana bu hona bani masida kangluk furup amataga yeknaba nati subnagi drug ki mayokta lepani maram maduna drug ki business story mamiyoi sing isana khangna voluntary one surrender tobiraklo maduda lenga ana akan masera kari supiroi school tamliba mahiroi singi khawda bag drug yorak pa haibisi yamna lebuk thibani hauzuki generation asina asuna tawrabadi mathangi lakaduriba generation singdadi karamba phibam da lakani haibisi lebak miyamna hena khangbiyu haina su pausna phungdoki atopa pawamana PM Care Children's Scheme gi makhada CM na angang kunna kudong saba sing phangkre Prime Minister Narendra Modi na PM Care for Children's Scheme gi makhada phangangadaba kanaba sing asi video conferencing gi khutangna pangtokpa thoram amada release tokre Prime Minister na mapung oina saruk yaduna pangtoki bangasi gi thoram aduda Unions Minister Sumiti Irani yauna Maki Council of Ministers sing amasum Chief Minister sing su saruk yaki Thoram asi the Chief Minister en berena lusingduna Minister Thongam Biswajit L Susindro MLA singda L Rameshwar Sheikh Nurul Hassan TS Arun Kumar Chief Minister gi Secretary Ningthaujam Geoffrey AMCP CR gi Chairman PS Manibabu Imphal East gi Deputy Commissioner Social Welfare gi Director NG Utama masum official singna Chief Minister gi Secretary gi video conferencing gi kuthangna saruk yaki Wapham asi gi tonganba ka amadagina Prime Minister gi scheme asi ki kanaba phangadaba sai taragani pan gi makhada leba angang singna su webcast asibu yengki haina pausina su phongdorakli atopa pawamada namo MSPDCL gi complaint room gi telephone yaraktaba tha ama helakle headquarter da kyarak hana complaint tawrabasu telephone semjingani haibigi thajaba piraga semdre Manipur State Power Distribution Company Limited MSPDCL na mai laktaba natragana electricity dagi thabak thoram singa mari leinaba thagdok singi dama complaint tawraknaba miyamna piriba telephone gi landlines number 038524506169 asi sorakna thama rongi mamang gi yaraktaba dagi MSPDCL gi mai sijinariba miyamna sauna khudong sadaba kya mayungnare nong subuna maram oiduna Manipur gi mafam ayamada electric wire tatpa wire mathakta usha wasa tasinba wire laimai romna suon tharakpa post tuba madi lainungna phumduna puriba wire sing yaraktabana maram oiduna mai laktabadagi tuan ba mai sijinaduna thabak thoram sing toriba private sector gi miyoi singna madi ana lenga mari lainariba health clinic hospital ga loinana micro industry gi thabak masa numidangi matamna thabak toriba singda mai laktabana maram oiduna khudong sadaba kya mayuknare ngarang numidang su thangal kaithel gi ayamba mafam singda mai laktabana manak nakna leiba numidangi matamda thabak sujariba miyoi singda sauna khudong saraba kya mayuknaduna customer singi service mapung phana piba ngamdabagi awaba su mayuknare hairi adubu nong subuna maram oiduna mafam khara problem lerakpadagi mai laktrabasu MSPDCL na miyamda complaint taroknaba piriba telephone number sina phone tawbad receive tawduna mai sijinariba miyamna thengnariba problem singa dugi matangna mayek singna haibirabadi miyamna su asengba maram khangbagi nungaigadabani adubu complaint tawraknaba piriba landline gi telephone number sichu thama hena yadana leirakpa amadi puksiel sengna masum mathau masakhangna thabak tawdabagi sauna mami taba sina maram oiduna miyamda ka hena khoirang khosaunaba thawonba haibadu oidi haina pau sina phongdorakli
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯍꯤ 9ꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯒ ꯍꯥꯠꯈꯤꯕ ꯅꯍꯥ ꯑꯃ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯐꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ 9ꯂꯣꯝꯒꯤ ꯃꯃꯥꯡ ꯀꯨꯝꯖꯥ ꯏꯪ 2013ꯗ ꯃꯁꯥꯒꯤ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯍꯛꯆꯥꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯔꯠꯁꯤꯡ ꯀꯛꯊꯠꯂꯒ ꯍꯥꯠꯈꯤꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯅꯍꯥ ꯑꯃ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯁꯦꯛꯁꯟ 6 ꯑꯃꯁꯨꯡ IPCꯒꯤ ꯁꯦꯛꯁꯟ 302ꯒꯤ ꯃꯈꯥꯗ ꯀꯟꯚꯤꯛꯁꯟ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯊꯪꯁꯤꯠꯅ ꯑꯦꯛ ꯑꯅꯤꯁꯤꯒꯤ ꯃꯈꯥꯗ ꯆꯍꯤ 10 ꯑꯃꯁꯨꯡ ꯄꯨꯟꯁꯤꯒꯤ ꯐꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯉꯁꯤ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯠ ꯅꯝꯕꯔ 1ꯒꯤ ꯁ꯭ꯄꯦꯁꯦꯜ ꯖꯖ ꯑꯦꯁ ꯏꯕꯣꯝꯁꯥꯒꯤ ꯀꯣꯔꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯍꯥꯛꯀꯤ ꯁꯦꯟꯇꯦꯟꯁ ꯍꯤꯌꯔꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯒꯤꯅ ꯆꯍꯤ 10 ꯑꯃꯁꯨꯡ ꯍꯥꯠꯇꯣꯛꯈꯤꯕꯒꯤꯅ ꯃꯄꯨꯟꯁꯤꯒꯤ ꯐꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯆꯤꯡꯒꯥꯡꯕꯝ ꯁꯝꯖꯥꯏ ꯑꯦꯂꯥꯏ ꯁꯝꯖꯥꯏ ꯆꯍꯤ 10 ꯀꯧꯏ꯫ ꯄꯥꯁꯣꯏ PSꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯥꯔꯣꯏꯖꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ CI ꯏꯉꯣꯆꯥꯏꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯅ ꯆꯠꯊꯈꯤꯕ ꯑꯣꯐꯦꯟꯁ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯀꯦꯁ ꯑꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯆꯥꯔꯖ ꯁꯤꯠ ꯊꯥꯒꯠꯂꯛꯇꯨꯅ ꯋꯥꯌꯦꯜ ꯆꯠꯊꯕ ꯍꯧꯔꯛꯄꯗ ꯀꯦꯁ ꯑꯁꯤ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯠ ꯅꯝꯕꯔ 1ꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯄꯗꯒꯤ ꯋꯥꯌꯦꯜ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯍꯥꯛꯀꯤ ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯂꯦꯞꯊꯣꯛꯅꯕꯒꯤ ꯁꯦꯟꯇꯦꯟꯁ ꯍꯤꯌꯔꯤꯡꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯂꯦꯞꯈꯤꯕ ꯂꯤꯒꯦꯜ ꯑꯦꯗꯁ ꯀꯥꯎꯟꯁꯤꯜꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯆꯠꯊꯈꯤꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯆꯍꯤ ꯁꯨꯞꯅꯇꯒꯤ 10 ꯈꯛꯇ ꯉꯥꯏꯔꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯗꯕꯗꯒꯤ ꯃꯇꯝꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯅꯧꯔꯤꯕ ꯆꯍꯤ ꯑꯗꯨꯕꯨ ꯌꯦꯡꯕꯤꯔꯗꯨꯅ ꯃꯉꯣꯟꯗ ꯑꯌꯥꯡꯕ ꯆꯩꯔꯥꯛ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯁ꯭ꯄꯦꯁꯦꯜ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ M. ꯕꯤꯁꯝꯕꯣꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯍꯥꯛꯅ ꯆꯠꯊꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕ ꯑꯃꯁꯨꯡ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯗꯨꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯃꯤꯑꯣꯏꯕꯒꯤ ꯂꯤꯁꯠ ꯅꯠꯇꯕ ꯊꯕꯛꯁꯤꯡꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯤꯐꯝ ꯊꯣꯛꯄ ꯑꯥꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯀꯣꯔꯠꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯋꯥꯐꯝꯁꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯁꯦꯛꯁꯟ 6ꯒꯤ ꯃꯈꯥꯗ ꯆꯍꯤ 10ꯒꯤ ꯐꯥꯗꯣꯛꯄꯤꯕꯒ ꯂꯣꯏꯅꯅ IPCꯒꯤ ꯁꯦꯛꯁꯟ 302ꯒꯤ ꯃꯈꯥꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯐꯥꯗꯣꯛꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯐꯥꯗꯣꯛ ꯑꯅꯤꯃꯛ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯖꯦꯜꯗ ꯂꯩꯔꯛꯈꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯗꯨꯗꯤ ꯐꯥꯗꯣꯛ ꯃꯇꯝ ꯑꯁꯤꯗꯒꯤ ꯀꯛꯊꯒꯅꯤ꯫ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯑꯅꯤꯁꯤꯒꯤ ꯃꯊꯛꯇ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 5,000ꯒꯤ ꯐꯥꯏꯟꯁꯨ ꯄꯤꯅꯅꯕ ꯀꯣꯔꯠꯅ ꯈꯪꯍꯟꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯥꯏꯟꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯊꯥ ꯑꯃ ꯁꯥꯡꯗꯣꯛꯀꯅꯤꯁꯨ ꯍꯥꯏꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯕꯦꯕꯤ ꯁꯅꯥꯃꯤꯁꯤ ꯀꯣꯔꯠꯅ CBIꯗ ꯁ꯭ꯇꯦꯇꯁ ꯔꯤꯄꯣꯔꯠ ꯄꯤꯔꯛꯅꯅꯕ ꯑꯃꯨꯛꯀꯁꯨ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯨꯝꯖꯥ ꯏꯪ 2018ꯒꯤ ꯖꯨꯂꯥꯏꯗ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯕꯔꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯗ ꯕꯦꯕꯤ ꯁꯅꯥ ꯆꯅꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯀꯣꯔꯠꯅ ꯄꯤꯕ ꯗꯤꯔꯦꯛꯁꯟꯒꯤ ꯃꯇꯨꯡꯏꯟꯅ ꯑꯃꯨꯛ ꯍꯟꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕ CBI ꯀꯣꯜꯀꯇꯥꯗ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯆꯠꯊꯔꯛꯄ ꯔꯤꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯁ꯭ꯇꯦꯇꯁ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯕ ꯑꯃꯨꯛꯀꯁꯨ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯐꯣꯡꯅ ꯂꯨꯄꯥ 10,000 ꯈꯣꯝꯒꯠꯂꯤꯕꯁꯤ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯁꯁꯇꯦꯅꯦꯕꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯒꯣꯜꯁ (SDGs) 2030ꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕꯒꯤꯗꯃꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯄꯥꯏꯈꯠꯂꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯋꯥꯖ ꯌꯣꯖꯅꯥ (PMAY) ꯍꯥꯎꯁꯤꯡ ꯐꯣꯔ ꯑꯣꯜ ꯑꯔꯕꯥꯟ 2022ꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟꯇꯤꯡ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯋꯥꯔꯗꯁꯤꯡꯗ ꯑꯦꯖꯦꯟ ꯈꯔ ꯊꯥꯗꯣꯛꯂꯒ ꯌꯨꯝ ꯁꯥꯕꯒꯤ ꯈꯜꯂꯕ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗꯒꯤ ꯂꯨꯄꯥ 10,000ꯒꯤ ꯆꯥꯡꯗ ꯐꯣꯡꯅ ꯂꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ CM ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯑꯃꯗꯤ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯃꯔꯨꯑꯣꯏꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ IMC Elected Ward Members Forumꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯟꯗꯤꯀꯨꯃꯥꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯌꯨꯝ ꯁꯥꯅꯕꯒꯤꯗꯃꯛ ꯈꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯂꯨꯄꯥ 10,000 ꯂꯧꯕꯒꯤ ꯆꯠꯊꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯂꯧꯈ꯭ꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯃꯔꯝ ꯆꯥꯗꯕ ꯑꯣꯏꯕꯅ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯍꯟꯗꯣꯛꯄꯤꯅꯕ ꯁꯤꯟꯕꯤꯌꯨ꯫ ꯂꯣꯏꯅꯅ 15ꯁꯨꯕ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟ 2020-2021ꯒꯤ ꯃꯈꯥꯗ IMCꯒꯤ ꯋꯥꯔꯗ ꯈꯨꯗꯤꯡꯃꯛꯇ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯟ ꯔꯤꯇꯔꯅꯤꯡꯁ ꯋꯥꯜ ꯆꯟꯕꯒꯤ ꯊꯕꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯊꯕꯛ ꯁꯨꯗꯅ IMCꯒꯤ ꯑꯣꯐꯤꯁꯁꯤꯡꯒ ꯀꯣꯔꯄꯣꯔꯦꯇꯔ ꯈꯔꯒ ꯃꯥꯟꯅꯔꯒ ꯁꯦꯜ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯣꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄꯤꯌꯨꯁꯨ ꯍꯥꯏꯔꯤ꯫ ꯏꯁꯇꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯐꯣꯡꯕ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯨꯕꯒꯤ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯤꯉꯩ ꯑꯄꯣꯛꯄꯁꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯆꯍꯤꯁꯤꯡ ꯑꯅꯤꯗ ꯃꯁꯥꯒꯤ ꯆꯍꯤ 5 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯣꯠꯆꯩ ꯀꯜꯂꯨꯕ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄꯒꯤ ꯀꯣꯔꯠꯇ ꯋꯥꯌꯦꯜ ꯆꯠꯊꯔꯤꯕ ꯏꯔꯣꯝ ꯔꯥꯀꯦꯁꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯄꯣꯛꯄ ꯑꯃꯨꯛ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯂꯦ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛ ꯑꯥꯏꯟꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯌꯨ ꯂꯣꯏꯅꯅ ꯑꯦꯀ꯭ꯌꯨꯖ ꯑꯣꯏꯔꯤꯕ ꯔꯥꯀꯦꯁ ꯕꯦꯜ ꯄꯤꯅꯕ ꯍꯣꯠꯅꯈꯤꯕ ꯑꯥꯌꯣ ꯁꯁꯄꯦꯟ ꯇꯧ ꯍꯥꯏꯗꯨꯅ ꯉꯁꯤ ꯂꯧꯀ꯭ꯔꯥꯛꯄꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯑꯃꯨꯗꯣꯟ ꯑꯈꯥꯝ ꯂꯩꯀꯥꯏ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ MLA RK ꯏꯃꯣꯒꯤ ꯌꯨꯝꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫
ngasi numi yungba matung pung mari rom tarakpa duwaida khoi saunaraba lakrakpam lekai amadi amudon akham lekai apun manupi lupki miyoisingna sagolban bijoy govinda mamang lekai da leiba RK imogi yumda laktuna PNW khulaw kya lakhi MLA unaraba tungda MLA gi maikei digi su justice purakpada mating pangani haina thajabu su pirakhi ngasi gi thaudo aduga mari leinana laikai atu digi RK Ichanthoibi hai thaudo asi haukiba kumsing English ngani taragani pani April anida lamoi khunang khok mamang lekai digi irom rakesh namasagi sei mga khakta mangai ribi mahiroi nupi mesa amada yot sai kalam khibani mahiroi nupi mesa sigi school pen driver ne thaudo asi gi mari leinana hauji court boyel satharibani thaudo adugi asuma oil phangdringade irom rakesh na biela thadorakaga masa khangdana miyoi mangaga loinana tha asigi kungi numidang pung nipan makhai taba matamda iroi sima singjin lamdeng satkibagi lambida mahiroi nupi masa asigi apokpa hatna ba hotnanam khibani hairki irom rakesh akpa sairak piyu maangna mahiroi nupi masa dana tabali chathabada mahiroi nupi masa asigi apokpa busu hatna ba hotnanam khibani hairi Loshilakpoina naharol thaudang poksi the phongba atenba pawmana BJYM ki president Baris Phanana case on dabi torakli social media da posting thagat paga mari leinana mara leiba miyoi kya sarkar na phana bonari khara na pharaga jela thamkhre social media da miyam da nungai handana ba post kya thagat paga mari leinana mathau taba thabak sing lokhat pa haibe si government ki daitani adubu government na thabak paikat pa matamna community khena ba leitana tawguthabun haina case o general headquarter ki sirola manasu hairi Serol asina makhatana hairibana social media offender oiriba Dr. Mark Hawki Faba Taravadi BJYM gi Baris Homi Federation Sapamsa Zadumani amadi RK Rajendra Fagadabani hairiba miyosing asi phadriba fawbadi miyamda justice phangan bangamloi case ogi former executive Henkai Singh Sitsu hauji police na social media ra Baris bu singnarubugi damak fana bu tan tanari sarkar masagi miyamna sathariba thong si yam sumdaba mani maram maduna sarkar gi maikei digi niyam sumna justice purakna ba honadrabadi case ona tumina lairoi tribal miyamda sumdaba thong sa tharakpa si kandem tawi hairi amaramda se minister en berena lusingba sarkar sina santi amadi development purakani haina wasaklaba su hoki pa tha ani rongi matamasida society asigi section amakhaktada target tawi haina pena ba phongdorakli hauji ko yadi matang sa lusinjarage pathok sakib de sokiba lanki bi yawr simyam nangak pigina masu matam gi update su maroi besing myam da leptana pizza can channel sigi makeri gi myam famna thamjari and thank you